Hello, my YouTube family. Manipuri homemaker channel mayambu taramna uchari. Mayam ngasidi Pakistan gi akhoi moi gi traditional oiba mango pickle amuk try tawse. Mamangda aina Punjabi style gi try tawbuda adumadi yam phajana success oigre yam thina hawkre ko. Ngasi gi pickle style chu yam phajana hawe. Ado mamangi Punjabi style su ngasi gi sika kanana henna hawge haibadu su yengba yai ko. Aduna makhan try tawraga karamana henge hawba adugidi kamaina semaga hawba hengani haibadu su akhoi da knowledge mayam ama laeba sum makhan mathen mayam ama tawraga do miyoi ba se saksu manada bugum magi apamba chaning su adum manade dana magi tongan na loina leidana ko aduna semuk try tawraga yengse ado kamaina semge haibadu yengminarsi ko mayam masaka je yam phajabane adum phajabai wade yam hawdo su male dana semaba matungda numi tare ne gini ko yam phajana sop oire yam phajana hawre adudi hujik semba horasi ko mayam hainau se kiji ani ne phajana chamthoaga phajana taithoe akhoi gi kitchen gi tawel amada akhoina pickle semba haibase ising je yaudriba makhai kuina thamba yadoini dana ko aduna yariba makhai ising gi saruk je lokthokadamni ado sumaina akhoi gi masung machamcha khaidoge aduga akhoi gi makak age ko nungai gadaba maongda pikkera chawgera dam isa gi apamda sembiyo ka sumta kaide aduga magi maru se lokthoge ko maru sidi khabanina ado aigi oinadi Punjabi gi style mamang chahi da semgiba pickle do adudi sathina hawe aigi yam pamjaba favorite do oireba ado semu magi apamba haiduni natra ado si adumde hawe adu orasu amaduna helena khanba aina adu sumaina masungje machamcha loina kg ani je khaidoge ko aduga makam ka age aduga magi maru adugi makhok lokthoki bada kg ani di phararoi ko koigi semdokpa loirakanda semba loisale huje aduna akhoi patra siam pikre aduna chawba amada hapaga thumje phajana hapaga thamje do ai se nungdang na semane overnight ama thumji da tingani ko aduga hek nungambaga nungsa da phaudoiba adu kaigumba day time da semadi pung ani hum adum thambiyo yabane adum magi machumdo adum thokjarakpane ba akhoi asaba mafam amda nungsa da adum phauraga ne omaga thambada mahidu jar tholokpane adu sumaina mathak makha olaga makhumje khumjalaga thamamage ko adu nungalaga amuk yenga seba magi mahi se kayam thongbe da mahi mayam sengo aduna thumdo mahi sida su mayam ama chatkrani ko dam do akhoi gi mahi sida gi laukhalaga nungsa da nongma amaga phaurase yang kuina chahi ma thamba yana bani ko aduga akhoi gi tha ama tanggumba tha ama ani jabai dine sumphau phautrasu yare adum semaga jaba yabani ko adugi sumhau do tongan bani ama sina nungsa da nongma phaura matungini ko yam phajana masa je kitang tasale makugi asangbaga do loi mangre ko yam phajana tasalabane da adudi hujik maru marang semase ado yamna dilaye moigi Pakistan gi style che khoi maru marang chingge takhaidana khotana amta tawraro ado thumje 150 gram ama amu hapase ko aduga kaino se machu che sisina 30 gram ama hapase aduga mirchi powder do red chili powder do aduna 100 gram ama hape ko aduga hop sina 50 gram ama hape mithi ju 50 gram ama hape ko aduga kaino se kalonji se telogi maru do adugi do 25 gram ama hape aduga thau se yaragadi akhoi gi asengba hangam thau oina hapana mahau lei ko ai si chu engine gi thau do ne adugi do khara hairaga totlage ko akhoi gi namgadaba changda kitang hairaga totlaga do watlasu dum hapa yabane aduga maru marang mayam se akhoi gi quality leiba packet ta lakpa masak yam phajaba do oiragadi akhoi phata haudi khandoaga dum kitchen gi tawelam da taithoaga dum hapine ai gi se ko aduga loose da lakpa yam motpa do adi phajana khandoaga chamthoaga phogdoaga mu hapa su yai ko adu hujik phajana totpa loire aduna akhoi gi glass ki jar pickle gumba jar gumba jidi glass ki jar da thamji ko yariba makai plastic ta thammoi sema ado yam kuina su thamdoini dana aduga glass ki jar se akhoi gi sengdokpa loirga yam kangan se nungsa da kaida phaudoaga ko kitang moisture oigi bida adum phanga saigalaka doine aduga akhoi gi kotlaga chaba matamda su adum spoon gumba do yamna phajana taithokpiraga kangna kotpiyu ko khutna gumba amta thingbiganu natraga di kuina thamba yaroiba ado sumaina bottle jar ani se phajana hanjalle ado akhoi gi sumaina pickle semba
ꯆꯝꯄ꯭ꯔꯥꯒꯤ ꯑꯣꯏꯒꯦꯔꯥ ꯃꯦꯡꯒꯣꯒꯤ ꯑꯣꯏꯒꯦꯔꯥ ꯀꯨꯏꯅ ꯀꯨꯏꯅ ꯂꯩꯔꯒ ꯍꯦꯟꯅ ꯃꯍꯥꯎ ꯍꯦꯟꯒꯠꯂꯛꯄꯅꯤꯀꯣ ꯉꯁꯥꯏꯒꯤ ꯑꯆꯥꯊꯥꯎ ꯃꯅꯝ ꯊꯥꯎꯍꯤꯡ ꯅꯝꯕꯒꯁꯦ ꯂꯣꯏ ꯐꯈꯤꯗꯣꯏꯅꯤ ꯀꯨꯏꯔꯀꯥꯟꯗ ꯑꯗꯨꯒ ꯍꯩꯅꯧꯁꯤꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯣꯐ ꯑꯣꯏꯔꯛꯀꯅꯦꯕ ꯃꯍꯥꯎꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯛꯄꯅꯤ ꯀꯨꯏꯔꯀꯥꯟꯗ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯊꯛꯁꯤꯗꯀꯣ ꯊꯥꯎꯁꯦ ꯑꯃꯨꯛ ꯄꯤꯛ ꯊꯟꯅ ꯍꯩꯖꯤꯟꯕꯤꯁꯤꯀꯣ ꯊꯥꯎꯁꯤꯅ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯑꯆꯥꯔꯁꯦ ꯁꯨꯛꯄꯨꯝ ꯄꯨꯝꯃꯣꯏꯗꯣꯏꯅꯦ ꯑꯗꯨꯝ ꯃꯥꯒꯤ ꯁꯦꯜ ꯂꯥꯏꯐꯁꯦ ꯀꯨꯏꯅ ꯑꯗꯨꯝ ꯊꯝ ꯌꯥꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯨꯝ ꯃꯄꯪꯁꯦ ꯀꯣꯠꯂ ꯆꯥꯈ꯭ꯔꯒ ꯂꯦꯝꯍꯧꯕ ꯊꯥꯎꯗꯨꯗ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯑꯆꯥꯔ ꯑꯃ ꯑꯗꯨꯝ ꯁꯦꯝꯖꯤꯟꯕ ꯌꯥꯏꯀꯣ ꯍꯨꯟꯗꯣꯛꯇꯕꯤꯗ ꯑꯗꯣ ꯉꯁꯤꯒꯤ ꯑꯆꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 9ꯅꯤ ꯂꯩꯔꯒ ꯆꯥꯕ ꯍꯧꯕ ꯌꯥꯔꯦꯀꯣ ꯅꯨꯃꯤꯠ 9ꯅꯤ ꯐꯥꯎꯗꯤ ꯊꯝꯕꯤꯌꯣ ꯅꯨꯡꯁꯥꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯄꯨꯊꯣꯛꯑꯒ ꯐꯧꯔꯁꯨ ꯌꯥꯔꯦ ꯐꯧꯗ꯭ꯔꯁꯨ ꯌꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯃꯔꯨ ꯃꯔꯥꯡ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯣꯞꯊꯣꯛꯍꯜꯂꯒ ꯃꯥꯒꯤ ꯃꯍꯥꯎꯁꯦ ꯃꯤꯛꯁ ꯇꯧꯍꯟꯗꯣꯏꯅꯦꯕ ꯀꯨꯏꯔꯒ ꯍꯦꯟꯅꯗꯤ ꯍꯥꯎꯕꯅꯦ ꯑꯆꯥꯔꯁꯦ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ